Irang asina sokhalaba imungsingda ahanbagi oina selgi tengbang pinaba kaitharakhre haina Chief Minister N. Wafam asi tarani Manipur Legislative Assembly ki taruk suba mifam ki ngasi marini chanba numit ki question hour da opposition bench tagi suguno AC ki MLA ki Ranjit ki wahang star chaniga humfutaru ki pauko moina pigi bani Chief Minister Biren hai mamang chehire ki hawra ki ba irang asina sokhallaba mayum makai leijadaba imung singda sel oina tengbang naba state cabinet na ayaba pigi ki matung inna hanbagi oina imung listing aniga satret marputrani toida lupa lak amamam pinabagi pandamda ahanbagi oina listing kunmanga marilena DC singda sel thadokre haina mahana makhata na phongdokre wal hauri ba imung singda su atuga matamda tengbang pinaba sem sari haina Chief Minister na haikre. Sir, question number 266 honorable member na hangbirisi kanone sir ko huji phawbuda mai sakhiba yumsi lising drama thoiga samaga control simanungda total law and order labor situation sina sang baya the beginning 3446 pura fully verified to simanunga 2792 simai magi bank account da paisa thagre aduga state of the displaced person or si 59564 ram memories panigre ki walhuriba city 3446 verification bakangbu city lemini misda moyawa person khadokrane the verification walu wising se amba len si akogi len ownership like the banina adubumagi the khara confusion lai bidagi theng bani se adu hosi bhagu thadokrasi Imphal West Mapan Imphal East Samtramanga Bishnupura Sangwa Tarani Thoi Kangpokpida Isingani Samyang Khituruk aduga mai sakta ba khegi mai sakta ba hosi akoila cabinet na sa honorable speaker sa khoi longisi mai sakraba pochai ma loina sakraba singdu ana PC na the mane le ma gibani hosi ki wena di koi mai makai yumdi sakta ba aduga mai makai thadoga la pusingdu gi di koi maya na piri ba lising personal of the money that peak hipa labor card ki pairaga lising mga peak hipa sugum badi loini yogi aduga hujiki scheme simatedi honorable speaker sir yum ni sokta ba aduga kiraga kibadagi chelaga legi basing dudi yagdi ana thamse